Hꯧzik Governor Kaurakpadagi, former Chief Minister N. Biren Singha, Speaker Thoksom Saitrabarta, BJP Manipur Pradesh ki President A. Sarda Devi, Chief Security Advisor, Chief Commissioner Atay Atopa BJP ki MLA Singha, Raj Bhavanda Wari Sakre. Modi na Manipur Satlabadi, Peace Puraknaba Hanba Khongsatni, Araiba Nate, Gogoi. Su Sangdok Halakpada, BJP ki Lusing Basingna, Taramna Oklibasi, Naktabangamde, Ozoi. Ing tapa pibam hanjin hananabagi, matangda lakolakpa Thaurang Singh Sawatli, Arambai Tengon. PM ki Khongsat, Taramna Okpham Thokte, Kuki Liberation Army. Ngarangdagi hauna satharakiba dorai thabida, Kuki Nupi Singna, Maitei Sanglaktanaba duty Makata na ngasisu, Ngaktuna Laikre. Su sign tawbada yaukiba Kuki Kulai Paiba, Tusingba Amagi Mayumda, Sakangdaba Singna, Petron Bom Langsinduna, Attack Torom Lehari. Mongbung Village tagi Pauzai Kipzen, Masagi Zahi Kun Humdoi, Kauba, Kuki Yama Sikre, son of Kup Jangun Kipzen. Myanmar dagi Lanjelakpi, Myanmar Nupi Ani, Mizoram the Yam the Badraka Konana Pare Hari. KIA, KNAB Amadi, PDF ki Lanmi Singda, USA gi Puksien Chaurabo Nupa Asina, Gari Sing Asi, Lanchat Pada Sidinanaba, Haina Gib Taubirakpadagi, Rebel Group ki Terrorist Singna, Harauba Pongdokre. Yamna nungaitaba thaudok amada hauzik tata gari amada thomjinbadagi bon sanaruraga halakpani haiba bai thaurakpa nupa masa ama laikidre Tilipati Khurai Lamlongdagi hapta satpa lambida khamaga thamba tata gari MN0 4A 8096 amada bite amana thomjinbadai TBS bite MN0 6S Heist 4809 Tharokliba miyoi adu sokpadagi Jenims Hospital da pukhalaba matung kanbangamdana laikidre. Hairiba thaudok asi ngarang thokibani.